Elijah nganna haugatuna tomthilbu thongalomda lakpra haiduna yengduna leptuna lerami tomthina tawbina mayam adu mahakna khalluraga thawai nungaitaba asum helaptuna mathawai yamna sakseduna wakhal wana lerami ingam hojikti tomta saina phangjaredana lakpra yengi lakti wakal sisu uning mana ngawraduna aingon tasda mabu lakpra haiduna yenglibane in tawrisi hojikti tomta saina phang khangpham khangdana wari nganmangra maleda ai waking tholais imu channaramdre ngasili aina hala sifau imta ude me sorokse ngalaga ingonda thabak nangnamni da sina phai thekna chatoi sarpudi adubo aigi wakal sina laiji wakal kaukthok khaiba sunum ngamdri sina karigi ningsinglanu haiba su yadi adum ningsinglai masana gyan tadre tawris kaukthok lagi ni kayara khallibaina adubo adum ningsinglai mana kari su khanbidrasu aigi wakal sina di adum khal karino khangde aigi wakal sisu mana machena phonu sibidraba ai ubada adum sauriba mabu aina adum nungsirurisin kautholage su ngamte wakalse pare khallaro wakalsina kyarak lepkhrabani phireps magi wakal amhana khallaroin adubu ekta ningsinglai adubu ai ningsingdaba ngamba tamlage handakti ipadagi shana henkhre ko nganba ipana ngale haiduna chatluribani adubu ichana hana hekta chattuna lerami ngasi di ipa yam lapna chatrabani he nakna sai phawda chatlaga halaklabani lao ipa nangbu ngairamlibani cha thakminanaba lao hoi babo shabu thaboktubu wabrani ha babo ahan bedi yam waramme ado hositi hadre da babo marai kan makhara yawbuni he adu singdo fazana haino sauna ba yade ko babo yawe marai yam kala mi yam yawe adu na chana adum gyan dana wari adum sabada moina oina hinjale eda gyan tabje babo adum yaida ngangna sangna bada aina adum haibada ko adum yae babo phai ibungo adum na ne them duna wari do sanaga da bani mi bu sawhan ba yaba nate harau hangada da bani ne he poro cha ngai duna leirabani haima aidi ibungo hala mai roi khandana ibungo ki chadi yarok tredana moi babungi khata puthore kuire ima lathorake ko hamamo laurura mama punna thakminarage karino aina hojik tawgadaba sibu aina langkhiba aina tawkhiba iran mayam duna ngasidi chaina se aina phangjabani khaluraga igi wakalse yamna nungaiti chak pasum hel ningsing laga isana tawjarubaduna isana hojik phangjare chaina ase asumna tawgani hai bai khalludabani wakhalsida adubu ngasidi mai chaksina ai lepham chapam khangdre ware aina khalam leba mayam aduga itomta hojik ningsing laga ikaire aigi wakhalsina mayum thiduna mayumda chatlaga lale haijagi khalam badusu bigi mapo oirubana mayum thiduna chattuna haijabagi pangal su laitre mayaki wakhalna chatke khalle adubu sum khantaruraga musu ikaire sum khalluraga ise tomta siningu phawre tamo babungdo chak chairoi haye adu tamo kini charo si karin jang thongi no ngasibo ha yung chaka alu ga irombani ima nacha amu thabok charukhige handak marak si tawak yam chille aduna ngasi de kitang na chatkena tawbani ma aduna cha amu charukhige ko hoi ibungo thore kaina ne gari do kana thawguno ko tamna chalu kana thawbu yade ko hoi ima asida gari ngaibra karino sorok matai da leiriba sibu aikhoigi staff anauba ma leinamana yawba nupi do malida mani ni masu office chali jala office pa oiragadi ai ga dum chamina kinaba ta hangbo hangi ki kai su toino nangbo
ꯍꯩꯃ ꯁꯥꯔꯅꯦ ꯁꯤꯗꯤ ꯑꯩ ꯑꯣꯐꯤꯁ ꯆꯠꯀꯦ ꯇꯧꯕꯅꯤ ꯁꯥꯔ ꯒꯥꯔꯤ ꯉꯥꯏꯔꯝꯕꯅꯤ ꯑꯗꯣ ꯒꯥꯔꯤ ꯑꯃꯠꯇ ꯂꯥꯛꯇ꯭ꯔꯕ ꯑꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯑꯩꯒ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤ ꯍꯩꯃ ꯌꯥꯔꯅꯤ ꯁꯥꯔ ꯑꯩ ꯁꯨꯝ ꯂꯥꯏꯟꯗ ꯂꯥꯛꯆꯔꯒꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯌꯥꯔꯅꯤ ꯂꯥꯛꯑꯣ ꯑꯩꯒ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤ ꯂꯥꯏꯟꯗ ꯂꯥꯛꯄꯗꯣ ꯊꯦꯡꯉꯅꯤ ꯍꯧꯖꯤꯛꯐꯥꯎ ꯒꯥꯔꯤ ꯂꯥꯛꯇ꯭ꯔꯕꯗꯣ ꯂꯥꯛꯑꯣ ꯑꯩꯒ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤ ꯍꯣꯏ ꯁꯥꯔ ꯊꯕꯛ ꯌꯥꯝ ꯐꯩ ꯅꯨꯄꯥꯗ ꯅꯨꯄꯥꯅꯤ ꯀꯩꯅꯣ ꯁꯣꯔꯣꯛꯁꯤꯕꯣ ꯂꯝꯕꯤꯒ ꯂꯣꯏ ꯊꯤꯡꯉꯤꯁꯤꯕꯣ ꯑꯁ ꯕꯦꯔꯥꯅꯤꯗ ꯇꯧꯔꯤꯁꯤ ꯈꯔ ꯉꯟꯅ ꯂꯥꯛꯏꯅꯦꯅ ꯂꯥꯛꯄ ꯅꯨꯃꯤꯠꯁꯤꯁꯨ ꯑꯗꯨꯝ ꯑꯝꯍꯥ ꯇꯥꯗꯣꯔꯤ ꯇꯧꯔꯤꯁꯤ ꯂꯩꯅ ꯑꯁꯣꯝꯗ ꯀꯣꯏꯔꯒ ꯆꯠꯇꯗꯤ ꯌꯥꯔꯣꯏꯗꯧꯔꯤ ꯇꯧꯔꯤꯁꯤ ꯂꯝꯕꯤ ꯆꯠꯄ ꯌꯥꯗ꯭ꯔ ꯃꯥꯜꯂꯦ ꯇꯧꯔꯤꯁꯤ ꯌꯥꯏꯌꯦ ꯁꯥꯔ ꯁꯥꯔꯅ ꯐꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯃꯃꯥ ꯉꯔꯥꯡꯒꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕꯗꯨ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯑꯩꯅ ꯍꯦꯛ ꯄꯥꯝꯖꯕꯗꯨ ꯊꯣꯛꯏꯅꯦꯍꯦ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯁꯨ ꯂꯣꯏꯅ ꯂꯥꯛꯄꯤꯗꯨꯅ ꯂꯥꯛꯇꯕ ꯑꯃꯠꯇ ꯌꯥꯎꯗꯦ ꯃꯤ ꯑꯍꯥꯟꯕ ꯊꯧꯗꯣꯛꯅꯒ ꯑꯣꯏꯔꯦ ꯅꯨꯡꯁꯤꯈ꯭ꯔꯦ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯍꯔꯥꯎ ꯍꯔꯥꯎ ꯉꯟꯅ ꯂꯥꯛꯄꯤꯗꯨꯅ ꯍꯣꯠꯅꯕꯤꯔꯤꯕ ꯃꯌꯥꯝ ꯑꯗꯣ ꯑꯩꯅ ꯍꯦꯛ ꯄꯥꯝꯖꯕ ꯍꯥꯏꯗꯨ ꯊꯣꯛꯏ ꯉꯔꯥꯡꯒꯤꯗꯣ ꯍꯣꯏ ꯃꯣꯏ ꯄꯥꯕꯨꯡꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯁꯨ ꯂꯥꯛꯑꯦ ꯃꯤ ꯌꯥꯝ ꯌꯥꯝꯃꯤ ꯉꯔꯥꯡꯒꯤꯗꯣ ꯑꯗꯣ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡꯗꯨꯁꯨ ꯌꯥꯝ ꯐꯅ ꯎꯏꯌꯦ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯇꯨꯡ ꯀꯣꯟꯅꯒꯤꯗꯤ ꯈꯪꯗꯦ ꯃꯣꯏ ꯄꯥꯕꯨꯡ ꯌꯥꯝꯅꯅꯦ ꯀꯔꯤ ꯍꯥꯏꯅꯤ ꯐꯩꯌꯦꯕ ꯌꯥꯝꯅ ꯋꯥ ꯌꯥꯝ ꯈꯪꯕꯗꯣ ꯑꯣꯏꯌꯦꯕ ꯑꯩꯈꯣꯏ ꯋꯥ ꯈꯪꯗꯕꯤꯗꯣ ꯑꯗꯨꯒ ꯇꯧꯗꯦ ꯌꯥꯝ ꯈꯪꯉꯦ ꯐꯩꯌꯦ ꯑꯗꯨꯕꯨ ꯃꯃꯥ ꯑꯩꯈꯣꯏꯅ ꯍꯔꯥꯎꯔꯤꯕ ꯑꯁꯤꯒꯤ ꯃꯊꯛꯇ ꯅꯨꯡꯉꯥꯏꯇꯕ ꯑꯃꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯕꯅꯤ ꯇꯧꯔꯤꯁꯦ ꯏꯆꯥ ꯇꯣꯝꯊꯤꯜꯗꯣ ꯑꯗꯨꯇꯪꯒ ꯂꯨꯍꯣꯡꯕꯁꯤꯗ ꯌꯥꯎꯖꯔꯕꯗꯤ ꯐꯒꯗꯕꯅꯤ ꯃꯕꯨꯡ ꯁꯛꯇꯨꯅꯅꯦ ꯗꯥꯟ ꯄꯤꯍꯟꯅꯤꯡꯕꯅꯤ ꯑꯩꯗꯤ ꯑꯗꯨꯕꯨ ꯃꯥꯅ ꯁꯨꯡꯂꯥꯛ ꯂꯥꯛꯈꯤꯗꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯈꯜꯂꯨꯕꯗ ꯃꯃꯥ ꯑꯩꯈꯣꯏꯅ ꯁꯣꯏꯕꯅꯤꯅꯦ ꯃꯃꯥ ꯑꯗꯨ ꯀꯨꯏꯅ ꯂꯥꯛꯂꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯍꯪꯍꯧꯗꯕ ꯑꯩꯈꯣꯏꯅ ꯁꯣꯏꯕꯅꯤꯅꯦ ꯃꯃꯥ ꯍꯧꯖꯤꯛꯇ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦꯅꯦꯍꯦ ꯃꯥꯒꯤ ꯌꯨꯝ ꯂꯩꯐꯝꯗꯣ ꯈꯪꯂꯕꯗꯤ ꯑꯩꯈꯣꯏꯅ ꯆꯠꯇꯨꯅ ꯍꯥꯏꯔꯨꯕ ꯌꯥꯏꯗꯅ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯍꯪꯍꯧꯗ꯭ꯔꯦ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯈꯟꯊꯍꯧꯗꯕꯗꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤꯅꯦꯍꯦ ꯍꯣꯏꯅꯦ ꯃꯣꯏ ꯄꯥꯕꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯆꯥ ꯇꯣꯝꯊꯤꯜ ꯌꯥꯎꯗꯕꯁꯦ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯂꯩꯐꯝ ꯑꯃꯠꯇ ꯍꯪꯍꯧꯗꯕꯁꯦ ꯌꯥꯝ ꯁꯣꯏ ꯃꯥꯒꯤ ꯏꯃꯥ ꯄꯥꯕꯨꯡ ꯃꯥꯒꯤ ꯂꯩꯐꯝ ꯍꯪꯍꯧꯗꯕꯅ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕꯁꯨ ꯉꯝꯗ꯭ꯔꯦ ꯃꯥꯇꯒ ꯌꯥꯎꯖꯔꯕꯗꯤ ꯑꯩꯁꯨ ꯈꯜꯂꯝꯂꯤꯕꯅꯦ ꯃꯣꯏ ꯄꯥꯕꯨꯡ ꯏꯆꯥꯅꯨꯄꯤꯁꯤꯒꯤ ꯗꯥꯟ ꯄꯤꯍꯟꯒꯦ ꯀꯥꯏꯅ ꯈꯟꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯁꯨꯡꯂꯥꯛ ꯂꯥꯛꯈꯤꯗ꯭ꯔꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯈꯜꯂꯨꯔꯒ ꯃꯃꯥ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦꯗ ꯑꯩꯈꯣꯏꯅ ꯁꯣꯏꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯂꯝꯕꯤꯗ ꯌꯦꯡꯉꯤ ꯁꯣꯔꯣꯛꯇ ꯀꯔꯤꯗ ꯊꯦꯡꯅꯕ꯭ꯔꯥ ꯍꯥꯏꯗꯅ ꯁꯨꯡꯊꯦꯡ ꯊꯦꯡꯅꯗꯦ ꯑꯩꯈꯣꯏꯒꯤ ꯏꯇꯩꯗ ꯍꯪꯂꯗꯤ ꯈꯪꯒꯗꯕꯅꯤ ꯃꯥꯒꯤ ꯌꯨꯝꯁꯦ ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯈ꯭ꯔꯤꯕ ꯃꯌꯥꯝ ꯑꯗꯣ ꯃꯣꯏ ꯂꯣꯏ ꯈꯪꯕꯅꯤꯅ ꯑꯃꯨꯛ ꯍꯪꯕꯁꯨ ꯏꯀꯥꯏꯔꯦ ꯋꯥꯈꯜꯁꯤꯅ ꯍꯪꯕ ꯉꯝꯗ꯭ꯔꯦ ꯉꯔꯥꯡꯁꯨ ꯆꯤꯆꯦ ꯂꯨꯍꯣꯡꯕꯒꯤ ꯊꯕꯛ ꯆꯠꯇ꯭ꯔꯦ ꯉꯁꯤꯁꯨ ꯑꯃꯨꯛ ꯆꯠꯇ꯭ꯔꯗꯤ ꯊꯦꯡꯉꯝꯃꯅꯤ ꯄꯨꯡꯁꯤꯁꯨ ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦ ꯕꯦꯝꯃ ꯅꯪ ꯊꯕꯛ ꯆꯠꯄ ꯊꯣꯛꯂꯛꯂꯕ꯭ꯔꯥ ꯍꯣꯏ ꯏꯃꯥ ꯑꯩ ꯆꯠꯄ ꯊꯣꯛꯂꯛꯏꯅꯦ ꯏꯃꯥ ꯉꯔꯥꯡ ꯆꯤꯆꯦ ꯂꯨꯍꯣꯡꯕꯗꯣ ꯇꯣꯝꯊꯤꯜ ꯂꯥꯛꯇꯕ꯭ꯔꯥ ꯂꯥꯛꯇꯤꯌꯦ ꯅꯪ ꯄꯥꯕꯨꯡꯒ ꯏꯃꯥꯒꯁꯨ ꯍꯥꯏꯅꯔꯝꯂꯤꯕꯅꯤ ꯑꯁꯨꯛ ꯀꯨꯏꯕ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕ ꯃꯌꯥꯝ ꯑꯁꯤꯗꯅꯦ ꯏꯆꯥꯗꯨꯒꯤ ꯂꯩꯐꯝ ꯈꯪꯍꯧꯗꯕ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯅꯪ ꯄꯥꯕꯨꯡꯉꯩꯒ ꯍꯥꯏꯅꯔꯝꯂꯤꯕꯅꯦ ꯏꯃꯥ ꯑꯩ ꯆꯠꯂꯦ ꯀꯔꯤꯅꯣ ꯏꯕꯦꯝꯃ ꯉꯁꯤꯇꯪꯒ ꯂꯦꯞꯄꯣꯗꯅ ꯅꯪꯕꯣ ꯍꯣꯔꯦꯟ ꯅꯆꯦꯒꯤ ꯃꯌꯨꯝꯗ ꯆꯠꯀꯗꯧꯔꯤꯕꯅꯦ ꯅꯣꯡꯉꯥꯟꯕꯒꯤ ꯅꯪ ꯌꯥꯎꯔꯔꯣꯏ ꯍꯥꯏꯔꯤꯕ꯭ꯔో ꯏꯃꯥ ꯌꯥꯎꯅꯤꯌꯦ ꯉꯔꯥꯡꯁꯨ ꯆꯠꯇ꯭ꯔꯦ ꯉꯁꯤꯁꯨ ꯑꯃꯨꯛ ꯆꯠꯇ꯭ꯔꯗꯤ ꯑꯩ ꯉꯁꯤ ꯆꯠꯂꯒ ꯍꯣꯔꯦꯟ ꯁꯨꯇꯤ ꯈꯔ ꯉꯟꯅ ꯂꯧꯔꯒ ꯂꯥꯛꯀꯦ ꯌꯥꯎꯕ ꯅꯪꯅꯕ ꯂꯥꯛꯀꯦ ꯏꯃꯥ ꯑꯗꯨ ꯅꯆꯥ ꯆꯠꯆꯔꯛꯈꯤꯒꯦ ꯍꯣꯏ ꯍꯣꯔꯦꯟꯅꯦ ꯈꯔ ꯉꯟꯅ ꯍꯦꯛ ꯍꯜꯂꯛꯎ ꯆꯠꯂꯣ ꯏꯆꯥꯅꯨꯄꯤꯁꯦ ꯏꯕꯨꯡꯉꯣ ꯇꯣꯝꯊꯤꯜꯕꯨ ꯅꯨꯡꯁꯤꯔꯕ ꯃꯥꯜꯂꯦ ꯃꯣꯏ ꯄꯥꯕꯨꯡ ꯉꯔꯥꯡ ꯌꯦꯡꯉꯨ ꯃꯆꯦꯁꯤ ꯂꯨꯍꯣꯡꯕꯒꯤ ꯇꯣꯝꯊꯤꯜ ꯂꯥꯛꯄ꯭ꯔꯥ ꯀꯥꯟꯗ ꯍꯪꯉꯝꯃꯤꯗꯣ ꯌꯦꯡꯉꯨ ꯍꯥꯟꯅꯒ ꯃꯥꯟꯅꯈꯤꯗ꯭ꯔꯕꯅꯤ ꯃꯥꯏ ꯃꯑꯣꯡꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤ ꯑꯃ ꯑꯗꯨꯝ ꯇꯥꯏꯌꯦ ꯃꯣꯏ ꯄꯥꯕꯨꯡ ꯍꯣꯏꯅꯦ ꯃꯃꯥ ꯍꯥꯟꯅꯒ ꯃꯥꯟꯅꯈꯤꯗ꯭ꯔꯦꯅꯦ ꯏꯆꯥ ꯇꯣꯝꯕꯤꯒꯤ ꯃꯥꯏꯊꯣꯡꯗ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤ ꯑꯃ ꯑꯗꯨꯝ ꯇꯥꯏꯅꯦ ꯏꯕꯨꯡꯉꯣ ꯇꯣꯝꯊꯤꯜꯕꯨ ꯈꯜꯂꯛꯂꯕ꯭ꯔꯥ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦꯗ ꯃꯃꯥ ꯃꯍꯥꯛꯀꯤ ꯋꯥꯈꯜꯁꯦ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯕ ꯃꯥꯜꯂꯦ ꯏꯕꯨꯡꯉꯣ ꯇꯣꯝꯊꯤꯜ ꯑꯗꯨꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯁꯤ ꯀꯔꯤꯅꯣ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯗ ꯇꯁꯦꯡꯅ ꯁꯥꯎꯔꯕ ꯖꯥꯠꯂꯥ ꯋꯥꯔꯧꯈ꯭ꯔꯕ꯭ꯔꯥ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯅꯣꯡꯃꯇ ꯑꯣꯏꯔꯕꯁꯨ ꯂꯥꯛꯄ ꯌꯥꯏꯗꯅ ꯃꯥ ꯁꯨꯡꯂꯥꯛ ꯂꯥꯛꯈꯤꯗ꯭ꯔꯦ ꯍꯥꯏꯕꯅꯦ ꯅꯤꯡꯉꯝꯈꯤꯗ꯭ꯔꯦꯗ ꯑꯩꯕꯣ ꯃꯣꯏ ꯄꯥꯕꯨꯡ ꯑꯩ ꯍꯧꯖꯤꯛꯇ ꯅꯤꯡꯁꯤꯡꯂꯛꯏꯅꯤ ꯋꯥꯈꯜꯁꯤꯗ ꯏꯕꯨꯡꯉꯣ ꯇꯣꯝꯊꯤꯜꯗꯣ ꯑꯩꯈꯣꯏꯒꯤ ꯏꯌꯥ ꯅꯨꯄꯥꯗꯨꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯩ ꯍꯥꯏꯕꯅꯤ ꯅꯣꯡꯃꯁꯨ ꯂꯥꯛꯃꯤꯟꯅꯔꯝꯃꯤꯗꯨꯅꯤ ꯑꯗꯨ ꯃꯉꯣꯟꯗ ꯃꯥꯒꯤ ꯌꯨꯝ ꯂꯩꯐꯝꯁꯦ ꯍꯪꯂꯁꯦ ꯑꯗꯣ ꯑꯩ ꯍꯣꯔꯦꯟꯅꯦ ꯅꯣꯡꯉꯥꯟꯕꯒꯤ ꯆꯠꯄꯗꯣ ꯑꯗꯨꯗ ꯏꯕꯨꯡꯉꯣ ꯇꯣꯝꯊꯤꯜꯒꯤ ꯌꯨꯝꯗꯣ ꯑꯩ ꯍꯪꯗꯣꯛꯂꯛꯂꯒꯦꯀꯣ ꯃꯃꯥ ꯆꯨꯝꯃꯤꯅꯦ ꯃꯃꯥ
Ibungo Tomthil ge ya nupa du nongma lakminarambani ni aise hojikta ningsingla ise yengone Sanupi likla da hanghalam labasu ma ki leifam do ngana khangba yabani adubu aikoina kauthoktuna leirabani na ngasi horen chatpado aduda phajana magi leifam khangdoro aduga hayeng hekta aikoi ni chasi aduga mahang na aikoi gi yumda lakidribagi maram pumbado hanglurasiko ais wakhal si khara khara nungai re he hoi mui pabu horen hiano pa da hangage wakhal se kitang manghal lak pugum taw he mui pabu Icha Tomthil unharani khanbada aduni ne mama aisu harauri bani ne Icha Tomthil thengnarani haibagi asa ama mangal ama phangbasida Tomthilga lainamga gari tonduna office ta sakhiba adu laijana uhobadagi wakal yamna nuwaitana kaptuna thabak chattabida mayumna oina amuk hanna changlak-lami Hore nungthin ngai badai di ware da tawrise Icha Tomthil gi laifam khanglani khanbada khangningbada ibo Haima karino mana kaptuna amuk lakli basibo Kedaw yawar ba jano ibo Pakhabada loirimi Bema kedawrage nangbu kaptuna amuk halakli badubu Ha? Kaidaw yawar jano be aibo Bema kaidawrage nangbu Thabak chatle haiduna thokraga amuk kaptuna halakli badubu kaidawrage Ima da hayo Ima Tomthil do nupi ema puraga gari tonduna thawra chakhi ema ai uhorabane hojikta imichina Isahana wana tainana uba oiramgani he oiramoye manaba oiramgani he Mahani ima ai min magna uhorabane ai thabak am chalaroi change ma Haima karino mi mara kaptuna chensan gri basibo Cha se hana ga manadri mi aibo mo mai taw taw ri mi Magi wakhal sida ibungo Tomthil tawin udun leirabra khangdre mi gari thawduna mi chakhibagi su Tomthil male haiduna changa kaptuna chensan gri si karino thabak chatpani an thokhraga mabo ngawrabra karino khangdre mi cha sibo mo mai taw taw khre mi kaino moi sar sina hoji phawlak tri sibo kuiri ni ngai khlei si ngata ngai biro ko kusa do lani lakpa matam di helabani man khai diam ngan ngan lakpani ngasi di ka do yaw bunu khang diam thengi ni lani haina hingi de lakpu lai to kaino sa ngasi diam thengi da sa ai changi ko hoi chango ado thabok to phajan taw ko hoi sa hoi ngasi di kara theng khre he yum da gi di yam ngan na tholak pani adu sorok ta lambi chapa yadadana kuiraga asomda lai aduna thiengini yumding nganna thokcharakpani tamani lakhrabra hoisa samani di lakhiba yam kuire ado sarbu unabani haidana mi yam laame ado ngahak leraga lakani haidana amuk loni chanakhre ado nupi amadi ngari sa unani haiduna moi sar hai siro o fare mi do changhalo aisu nganna lakpani he thieng khidana ni lambi koiringi da changhalo moi sar sidi yam na ni sakai yam phazai som ngatang leraga changba yarani ko tang leraga changbiro hoi sar gi ming sibu kari kauge koi sar gi ro Tomthil kaubani amu ko paw yam phabani da adu sar si yum palabo kai dei pandri pakhang ni masa taw Michael ai bu na soromani do lohong basu lakte phone ta busu pai de haiduna ai bu tasengna warawramani warawrasano ai no machatlaga phajana wari hairage sarage phone do bada pai diduna karigino na haibaduna ai phone do oppa yadadana pairak trine na khumalo hakchang nuai tadana is ai lakpa ngam khidre na haloi kanana bu akal nuai do no da machi lohonge adusu imanaba ai galu na tinaba aduga manau nupina ina sa tawjare kaimta ju kai ni lu mo yaw ngam de na yarni changbiro hoi adudi amuk changjaro ki ko fajaine sinu pise adum yai ne sakoi sa ju pakhang la ka su hangi ne mai ju khalam ni ne sir amta changjar ke hoi chango phamo kari tana sige kai leirage sir mamang da sir khoi gi staff khara kaubudo kuibudi khara kuikre adudo laukhra hangi haidun laksai ne adudi kaukre mi laukhre laikre
ꯀꯨꯏꯃꯟꯈ꯭ꯔꯦꯅꯦ ꯅꯪꯅ ꯂꯥꯛꯏꯁꯦ ꯁꯥꯔ ꯑꯩꯁꯨ ꯈꯕꯔꯗ ꯄꯥꯕꯗꯒꯤ ꯎꯖꯕꯅꯦ ꯑꯗꯣ ꯑꯩ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠꯇꯨ ꯇꯧꯖꯩꯌꯦ ꯑꯩꯈꯣꯏ ꯃꯥꯗꯣ ꯃꯁꯥ ꯈꯪꯍꯧꯗꯅ ꯉꯝꯃꯛꯇꯗꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯕꯅꯦ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯍꯣꯁꯄꯤꯇꯥꯂꯥꯏꯁ ꯇꯧꯗꯨꯅ ꯂꯩꯔꯦ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄꯗꯗꯤ ꯑꯗꯨꯝ ꯃꯇꯝ ꯀꯨꯏꯅ ꯂꯩꯈ꯭ꯔꯦ ꯁꯥꯔ ꯑꯗꯨꯗꯒꯤ ꯀꯨꯏꯗ꯭रिꯌꯦ ꯂꯥꯛꯄ ꯑꯗꯨꯒ ꯑꯩ ꯃꯤ ꯂꯧꯈ꯭ꯔꯕ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯆꯦꯟꯖꯔꯛꯄꯅꯦ ꯑꯗꯨꯗꯤ ꯐꯔꯦ ꯁꯥꯔ ꯑꯗꯩ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ ꯑꯁ ꯑꯩ ꯀꯣꯛꯁꯦ ꯁꯥꯔꯦꯗ ꯇꯧꯔꯤꯁꯦ ꯅꯪꯕꯨ ꯀꯔꯤꯅꯣ ꯈꯤꯇꯪ ꯉꯟꯅ ꯂꯥꯛꯑꯗꯤ ꯐꯗꯧꯅꯦꯃꯤ ꯑꯩꯕꯨ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯦꯅꯦ ꯅꯣꯏ ꯏꯃꯥꯕꯨ ꯀꯔꯤ ꯑꯣꯏꯅ ꯉꯝꯗ꯭ꯔꯤꯅꯣ ꯅꯪꯒꯤ ꯏꯃꯥ ꯄꯥꯕꯨꯡ ꯏꯆꯤꯟ ꯏꯅꯥꯎꯅ ꯀꯌꯥ ꯁꯨꯕ ꯑꯩꯈꯣꯏꯒꯤꯗꯤ ꯁꯥꯔ ꯏꯆꯤꯟ ꯏꯅꯥꯎ ꯑꯩ ꯈꯛꯇꯅꯤ ꯏꯃꯥꯒ ꯄꯥꯕꯨꯡꯁꯨ ꯌꯥꯝ ꯁꯣꯜꯂꯦ ꯏꯃꯥꯁꯨ ꯑꯗꯨꯝ ꯃꯁꯥ ꯇꯣꯏꯅ ꯉꯝꯗꯕꯤ ꯑꯗꯨꯝ ꯇꯧꯏ ꯌꯥꯝ ꯋꯥꯏ ꯁꯥꯔ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨ ꯁꯥꯔ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯛꯈꯤꯒꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯩꯕꯨ ꯃꯊꯥ ꯁꯥꯔꯤꯃꯤ ꯇꯧꯔꯤꯁꯤ ꯄꯥꯕꯨꯡꯁꯨ ꯃꯁꯥ ꯁꯣꯟꯕ ꯏꯃꯥꯁꯨ ꯅꯥꯔꯕ ꯑꯗꯨꯝ ꯂꯩꯔꯕ ꯅꯇꯣꯝꯇ ꯄꯣꯛꯄ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯩꯕꯨ ꯍꯣꯏ ꯁꯥꯔ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯤ ꯀꯩꯝꯇ ꯁꯨꯕ ꯈꯣꯠꯄ ꯉꯝꯗ꯭ꯔꯦ ꯏꯃꯥꯁꯨ ꯑꯗꯨꯝ ꯅꯥꯗꯨꯅ ꯂꯩ ꯑꯩ ꯈꯛꯇꯅꯤ ꯑꯩꯅ ꯂꯣꯏꯅ ꯍꯣꯠꯅꯔꯤꯅꯤ ꯑꯣ ꯐꯔꯦ ꯐꯔꯦ ꯅꯪꯒꯤ ꯆꯦ ꯆꯥꯡꯁꯤꯡꯗꯣ ꯍꯌꯦꯡ ꯊꯥꯖꯤꯜꯂꯛꯑꯣ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯑꯣꯐꯤꯁ ꯑꯃ ꯁꯥꯔꯤ ꯂꯣꯏꯒꯗꯧꯔꯦ ꯑꯗꯨꯒꯤꯁꯨ ꯁ꯭ꯇꯥꯐ ꯈꯔ ꯀꯧꯔꯛꯀꯅꯦꯕꯀꯣ ꯑꯗꯨꯗ ꯅꯪ ꯌꯥꯎꯅꯕ ꯍꯣꯠꯅꯍꯧꯔꯁꯤ ꯐꯔꯦ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯆꯠꯂꯣ ꯅꯪꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ चलो चलो काउनी हयेंग थाजल्ꯂꯛꯑꯣ को चलो चलो ꯍꯣꯏ ꯁꯥꯔ ꯑꯩ ꯊꯥꯖꯤꯟꯖꯔꯛꯀꯦ ꯁꯥꯔ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯛꯈꯤꯒꯦ ꯑꯁ ꯃꯥꯒꯤ ꯋꯥꯔꯤꯁꯤꯡꯁꯤ ꯇꯥꯔꯨꯕꯗ ꯑꯩ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯁ ꯋꯥꯅ ꯍꯤꯡꯉꯝꯂꯤꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁ ꯑꯃꯁꯤꯁꯨ ꯂꯣꯏꯒꯗꯕꯁꯨ ꯀꯨꯏꯗ꯭ꯔꯕꯅꯤ ꯃꯥꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯍꯥꯞꯄꯤꯔꯒꯦ ꯌꯥꯎꯍꯜꯂꯒꯦ ꯅꯨꯡꯉꯥꯏꯇꯦ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ ꯅꯨꯄꯤꯁꯤꯕꯨ ꯌꯥꯝ ꯍꯔꯥꯎꯅ ꯆꯪꯈꯤꯕꯅꯤ ꯃꯪꯒ ꯊꯣꯛꯂꯛꯏꯁꯤꯕꯨ ꯃꯤꯗꯨ ꯊꯣꯛꯈ꯭ꯔꯦꯅꯦ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯪꯅꯕ ꯇꯧꯁꯤꯅꯦ ꯅꯪꯕꯣ ꯄꯪꯅ ꯄꯪꯂꯤꯕ ꯏꯕꯨꯡꯉꯣ ꯅꯪ ꯃꯤ ꯑꯣꯏꯔꯣꯏꯀꯣ ꯄꯥꯕ ꯍꯣꯔꯦꯟ ꯀꯔꯤ ꯍꯪꯉꯛꯇꯣꯏꯅꯣ ꯑꯩꯗꯤ ꯀꯤꯖꯩꯌꯦ ꯊꯣꯔꯥꯏ ꯃꯆꯥꯁꯤꯗꯤ ꯆꯥꯛꯅ ꯌꯥꯝ ꯆꯥꯔꯤꯕ ꯏꯕꯨꯡꯉꯣ ꯅꯪ ꯄꯪꯅ ꯄꯪꯂꯤꯕ ꯍꯧꯒꯠꯂꯨ ꯆꯪꯁꯤ ꯃꯣꯏ ꯀꯧꯖꯔꯛꯀꯅꯤꯕ ꯄꯥꯕ ꯑꯩꯈꯣꯏ ꯍꯥꯟꯅ ꯆꯪꯉꯣꯏꯁꯦꯕ ꯃꯄꯥꯟꯗ ꯉꯥꯏꯕꯤꯔꯤꯕ ꯈꯨꯔꯥ ꯆꯪꯕꯤꯔꯛꯑꯣ ꯌꯥꯔꯅꯤꯌꯦ ꯍꯣꯏ ꯏꯕꯨꯡꯉꯣ ꯑꯩꯈꯣই ꯆꯪꯉꯛꯅꯕ ꯇꯧꯔꯒꯦ ꯄꯥꯕ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯀꯧꯔꯛꯀꯅꯤꯅ ꯑꯗꯨ ꯃꯁꯥꯅ ꯑꯗꯨꯝ ꯀꯧꯖꯔꯛꯏꯁꯤꯅꯤ ꯄꯥꯕ ꯍꯣꯔꯦꯟ ꯀꯩ ꯍꯪꯉꯛꯇꯣꯏꯅꯣ ꯑꯩꯗꯤ ꯌꯥꯝ ꯀꯤꯖꯩꯌꯦ ꯑꯣꯟꯊꯣꯛꯅ ꯐꯪꯈ꯭ꯔꯦꯗ ꯏꯕꯨꯡꯉꯣ ꯅꯪꯕꯣ ꯀꯔꯝꯅ ꯃꯤ ꯑꯣꯏꯒꯗꯧꯔꯤꯕ ꯀꯔꯤꯁꯨ ꯍꯪꯉꯛꯂꯣꯏ ꯆꯪꯁꯤ ꯂꯥꯛꯑꯣ ꯏꯕꯨꯡꯉꯣ ꯁꯥꯔ ꯑꯩꯈꯣꯏ ꯑꯃꯨꯛꯇ ꯆꯪꯖꯔꯛꯀꯦ ꯈꯨꯔꯥ ꯂꯦꯡꯁꯤꯟꯕꯤꯔꯣ ꯀꯔꯤ ꯂꯩꯔꯒꯦ ꯀꯔꯤ ꯇꯥꯟꯅꯁꯤꯒꯦ ꯐꯝꯕꯤꯌꯨ ꯅꯪ ꯈꯨꯔꯥꯒꯤ ꯏꯆꯥꯅꯨꯄꯥ ꯑꯃꯠꯇ ꯌꯥꯎꯖꯕꯅꯤ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯀꯧꯏ ꯍꯥꯏꯗꯨꯅ ꯇꯥꯕ ꯑꯗꯨ ꯏꯆꯥꯅꯨꯄꯥꯁꯤꯗ ꯌꯥꯎꯍꯟꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯂꯥꯛꯆꯔꯤꯕꯅꯤꯅꯦ ꯈꯨꯔꯥ ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯃꯤ ꯂꯣꯏꯅ ꯌꯥꯎꯈ꯭ꯔꯦ ꯍꯥꯡꯕ ꯂꯩꯇ꯭ꯔꯦ ꯈꯤꯇꯪ ꯊꯦꯡꯃꯟꯈ꯭ꯔꯦ ꯈꯨꯔꯥ ꯍꯣꯏꯅ ꯂꯥꯛꯏꯁꯦ ꯑꯗꯣ ꯃꯊꯪꯒꯤ ꯊꯕꯛ ꯑꯃꯨꯛꯁꯨ ꯀꯧꯔꯛꯄ ꯌꯥꯔꯤꯗ ꯈꯨꯔꯥ ꯑꯗꯨꯀꯥꯟꯗ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯍꯟꯗꯛꯀꯤꯗꯤ ꯂꯣꯏꯈ꯭ꯔꯦ ꯑꯁꯤꯕꯤ ꯏꯕꯨꯡꯉꯣꯅ ꯄꯤꯌꯨ ꯍꯥꯏꯕ ꯁꯦꯜꯗꯣ ꯅꯪ ꯈꯨꯔꯥ ꯑꯗꯨꯝ ꯄꯤꯖꯒꯦꯅꯦ ꯃꯌꯥꯝꯅ ꯄꯤꯅꯕꯗꯨꯗꯒꯤ ꯑꯗꯨꯝ ꯍꯦꯟꯅ ꯄꯤꯒꯦ ꯏꯆꯥꯁꯤꯗ ꯑꯃꯨꯛꯇ ꯌꯥꯎꯍꯟꯕꯤꯌꯨ ꯏꯕꯨꯡꯉꯣ ꯀꯔꯤꯅꯣ ꯎꯄꯥꯏ ꯇꯧꯕꯤꯗꯨꯅ कदाई खुरा याम सोरे अदुमायन हाइबिनो अखोइगिदि सेल थुम कैमता लौजदे मसा मसागी मेरिट येंगागा अदुम तौबने खुराना खनबिरि वखल याम ओनरे मथंगिदा ओइन येंबिरो खुरा अदुगिदमक्ता ओरदि अखोइबु वारौबिरनु मि लोइना लैख्रे अदगी सेल थुम लौब खोप हाइबदुसु अखोइदि लौजदे खुरा यारनि खुरा अदुगिदमक्ता ओरदि अखोइबु वारौबिरनु इबुंगो सार अमुक्ता याबियुने हे ꯁꯥꯁꯤ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯇꯝꯁꯤꯜꯂꯨꯔꯒ ꯊꯕꯛ ꯑꯃꯠꯇ ꯐꯪꯗꯗꯨꯅ ꯂꯩꯔꯦꯅꯦ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨꯅꯦ ꯃꯤꯅ ꯄꯤꯅꯕ ꯄꯩꯁꯥꯗꯨꯗꯒꯤ ꯑꯩꯅ ꯇꯪꯈꯥꯏ ꯍꯦꯟꯅ ꯄꯤꯖꯒꯦ ꯍꯥꯏꯕꯅꯤ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨ ꯈꯨꯔꯥꯁꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔ ꯃꯥꯜꯂꯦ ꯈꯨꯔꯥ ꯑꯩꯈꯣꯏ ꯁꯤꯗꯤ ꯄꯩꯁꯥ ꯁꯦꯜ ꯊꯨꯝ ꯀꯩꯝ ꯂꯧꯖꯗꯦꯃꯤ ꯑꯗꯨ ꯈꯨꯔꯥ ꯈꯣꯏꯅ ꯂꯥꯛꯂꯤꯕ ꯃꯇꯝꯁꯦ ꯈꯤꯇꯪ ꯊꯦꯡꯈ꯭ꯔꯦ ꯃꯤ ꯂꯣꯏꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯖꯕꯅꯤ ꯈꯨꯔꯥ ꯒ꯭ꯌꯥꯟ ꯇꯥꯕꯤꯗ꯭ꯔ ꯃꯥꯜꯂꯦ ꯃꯊꯪꯒꯤ ꯑꯃꯨꯛ ꯃꯤ ꯋꯥꯠꯄ ꯀꯩꯗꯧꯕꯗ ꯑꯩꯈꯣꯏ ꯀꯧꯖꯔꯛꯀꯅꯤ ꯈꯨꯔꯥ ꯑꯗꯨꯗ ꯑꯗꯨꯝ ꯂꯥꯛꯄꯤꯔꯣ ꯑꯗꯨꯗ ꯇꯥꯟꯅꯔꯁꯤ ꯈꯨꯔꯥ ngasigi디 warobiranu khura fare ibungo yagadra khandana nang khurasu adu haibani fare adudi aikhoi amuk chatkrage ko cha cha ni ana puni khura ase mina pina bade hena pige kai sel yam paira mali khura ase sel thum paira ba nungai ba moina
ꯊꯕꯛ ꯑꯃꯨꯛ ꯇꯧꯅꯕ ꯑꯃꯨꯛ ꯍꯣꯠꯅꯔꯤ ꯃꯆꯥꯒꯤ ꯑꯃꯨꯛ ꯈꯜꯂꯤ ꯃꯤꯅ ꯄꯤꯅꯕꯗꯒꯤ ꯍꯦꯟꯅ ꯄꯤꯒꯦ ꯀꯥꯁꯨ ꯍꯥꯏꯔꯤ ꯑꯇꯣꯡꯕꯗ ꯂꯩꯊꯣꯟꯕ ꯑꯗꯣ ꯑꯗꯨꯝ ꯇꯥꯏꯌꯦꯕ ꯑꯗꯨꯅ ꯋꯥꯔꯕ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯑꯃ ꯂꯥꯛꯑꯝꯕ ꯂꯩꯖꯗꯕ ꯃꯣꯏꯒꯨꯝꯕ ꯑꯣꯏꯅ ꯍꯥꯞꯄꯤꯕꯅ ꯐꯩ ꯃꯃꯥ ꯏꯆꯥ ꯇꯣꯝꯊꯤꯜꯒꯤ ꯂꯩꯐꯝ ꯈꯪꯂꯛꯂꯕꯔꯣ ꯍꯪꯂꯛꯂꯕꯣ ꯏꯌꯥ ꯅꯨꯄꯥ ꯑꯗꯨꯗ ꯍꯣꯏ ꯃꯣꯏ ꯄꯥꯕꯨꯡ ꯍꯪꯂꯛꯑꯦ ꯃꯐꯝ ꯐꯖꯅ ꯇꯥꯛꯂꯛꯑꯦ ꯍꯌꯦꯡ ꯍꯦꯛꯇ ꯆꯠꯂꯨꯔꯁꯤ ꯃꯣꯏ ꯄꯥꯕꯨꯡꯒ ꯑꯩꯒ ꯍꯣꯏꯅꯦ ꯃꯃꯥ ꯍꯌꯦꯡ ꯍꯦꯛꯇ ꯉꯟꯅ ꯆꯠꯂꯨꯔꯁꯤꯅꯦꯍꯦ ꯍꯔꯥꯎꯔꯦꯅꯦꯍꯦ ꯑꯩꯗꯤ ꯋꯥꯈꯜ ꯑꯁꯤ ꯅꯨꯡꯉꯥꯏꯔꯦ ꯏꯆꯥ ꯇꯣꯝꯊꯤꯜꯒ ꯎꯅꯔꯅꯤ ꯈꯟꯕꯗ ꯑꯩꯁꯨꯅꯤ ꯃꯣꯏ ꯄꯥꯕꯨꯡ ꯍꯔꯥꯎꯕꯗ ꯂꯣꯏꯔꯕꯅꯤ ꯍꯌꯦꯡꯁꯦ ꯉꯥꯏꯕ ꯉꯝꯗ꯭ꯔꯕꯅꯤ ꯑꯩꯗꯤ